Imis Paudaming Tabiru Koi Punamapurina Naurim Taram Nokchari Luinana Krumjari Masigi Maru Pauda Mamta Banerjee Ahumlak Subatam Yoina West Bengal gi Chief Minister Oina Wasak Lokre Manipur da Hoki Bapung Kunmari da Mioi Chahum Humudra Gatare na Nauna COVID-19 positive Oikre Mioi Tarana Laikidre West Bengal da election matung da BJP workers singa sathaki ba puba chaiba hatpaki thawongbu yaning da ba pongdoktuna Manipur da suwakat mifam sathakre Loinana Jenimsta COVID-19 na sikraba ahal ama imung manung na lawba chalubada atopa imung amagini haiduna poloi tholamle Mapung oiba pawmu pijari Ahumlak suba ta moina Mamta Banerjee West Bengal gi Chief Minister oina ngasi wasak lawkre Angauba sari setuna amasung angauba sal induna Mamta na Bengali Londa wasak lawbagi thauramadu COVID protocol sing ngaktuna Rajbhavan gi throne room da pangchoki atai minister singidi Rabindranath Tagore gi mapok numit me mapalda wasak lawgani hairi handak pangthokiba West Bengal Assembly mikalda Mamta Banerjee gi Trinamool Congress Party na paktaknana mai pakhibani sitchani mogra nithoi leibada Assembly da Trinamool Congress na seat chani tara humdoi fangki Trinamool ge akanba lamba oikiba BJP na seat humbudra ga taret fangki Mamta gi office Nabanada Kolkata police na mangonda guard of honor pigani vote masing thikiba nongmaijing numit amadi madugi matung tarakpada BJP amadi Trinamool Congress ki workers singi marakta khana chaina bathoki party animak asina amana amada maral singinari Mamta Banerjee na haikibada ikai bayana mikhalda maithi khrabani na BJP na communal riot sagana bahonari COVID-19 laichadasina Manipur state ki oina case apunba lising kuntra ga humdoi chahum yankhai humdoi thengnakre active case na lising ani chatru yankhai ga taret na badagi fagalakibana lising kuntra chani humfuga ni thoine amasung lekhidabana Chamari Kuntraga Marini, Laichadasina Ngasigi Oina Mioi Tara Sihan Craig. Laichadasina Malengi Oina Hojik Fawada coronavirus na Mioi Karor Taraga Manga Lag Nifu Humdoi, Lising Nifu Humdoi Sumna Humfuga Matoi Nahan Craig, active case na Karor Taruk, Lag Ani Lising Manga Chamanga Taraga Mapal Oiri, Nabadagi Pagalakibana Karor Mapal, Lag Mapal, Lising Tara, Chani Nifuga Humdoi ni Lekidabana. Lak kuntraga ni thoi lising kunga taret chani maudra mapal ni hojik fawbada virus asna khwaidagi cheitheng nanglaba lebak ase United States na oiri lebak asida hojik fawbada case crore ahum lak kunga manga lising tara mathoi chani maudra thengna khre active case na lak yankhai mapal lising humfuga taruk chamari marifu ni amasong lekhidabana lak manga lising humudra ga nipal chamari kunga mathoi ni ani subadana India na oiri lebak asida hojik fawbada case crore ani lak taruk lising humfuga manga chama ga nifu nipal thengna kre active case tana lak kuntra ga mari lising marifuga taret chani kunga mapal ni nabadagi phagalakibana crore ama lak humfu mapal lising yankhai mathoi chatret kuntra ga mathoi ni lekhidabana lak ani Lising kunga taruk chamaga marifuga nipal ni ahum subadana Brazil na oiri hauji fawbada lebagasida case crore ama lak nifuga nipal lising yankhai taruk chanipal marifuga nipal thengna kre active case tana lak taraga ni thoi lising humudra ga mari chatret kuntra ga mapal nabadagi fagalakibana crore ama lak kuntra matoi lising humudra chamanga humfu matoi amasung lekhidabana lak mari lising Taraga Mathoi Chamanga Marifuga Nipal ni India gi lebaga sigi oinasu Maharashtra state asina hojik fawbada case lak nifuga Nipal lising kunga ni thoi chamapal sumna ani thengna duna hanbada leiri state asida active case lak taruk lising nifuga mari
humfuga nipal nabadagi fagalakibana lag nifumathoi lising taret subna maudraga nithoi amasung lekhidabana lising humudraga mathoi chatret nifuga nithoi ni ani subada Kerala state asina oiri state asida hauji fawbada case lag taraga taret lising ama chamapal humudraga mapal thengna kre active case tana lag ahum lising yankaiga taret chani taraga mangani nabadagi fagalakibana lising lag tara humdoi lising kuntraga mapal chani yankai taret na lekhidabana lising manga chamanga subna taret ni ahum subadana Karnataka state asina oiri hauji fawbada state asida case lag taraga taruk lising maudra chamapal kuntraga mari thengna kre active case tana lag mari lising humfuga mari chahum marifu humdoini nabadagi fagalakibana lising lag taraga nithoi lising tara humdoi amasung lekhidabana lising taraga taruk chamanga kuntraga nipalni Malemgi leibak pumbada COVID ki anisuba wave ki sathiba chaitheng ase Manipur da su chapchana phangle maduna COVID-19 laichar ase lanthengna narba honabada rajniti gi khenaba thamdana ba opposition amade ruling gi marakta amaga hunnamagi matam nate oiriba fibam asida rajniti gi khenaba thamdana Manipur gi ching amadi tamda leiriba civil society organization singna achouba thaudang loduna COVID-19 lanthengna batai maduna tana rajniti gi khenaba thamduna amaga hunnaduna leirabadi laichar asigi khayata Manipur miyam takhiba yabagi akiba adu leigane maramaduna aikhoi punna COVID-19 laichar ase lantheng minasi haina thangmaiban kendra gi congress ki MLA Kumokjam Joy Kishana Fongdokre wafamasi Manipur Sarkar gi Health Department na ayaba piduna thangmaiban kendra gi Moji Khul maya dalaiba ibudau Nauting Khongi Community Hall da kendra asigi oina ngasi COVID-19 vaccine kapthokpagi thauram pangthokpaga loinana vaccine kapthokpada chouba thaudang laukiba Health Department pu thagatpa fongdoktuna MLA Joy Kishana Fongdokkibani MLA na makhata na fongdorokibada yariba makai aikoi masel amaga mateng pangnaduna COVID vaccine paksanna kapthoknaba honasi haina appeal tawki loinana COVID vaccine kapada fai fatte haina nainabigano malem pumbada sandorokliba laichar asidagi kharamakhay ngakthoknaba vaccine kapthokadabani Manipur gi oina su sarkarna laichar asidagi ngakthoknaba Greater Imphal da containment zone oina lauthoktuna check-in thaurangi thabak laukhatnaba honari masida miyamna sarkarna piriba SOP ngakna chatpinabasu MLA na appeal tawki Manipur government gi leiriba minister sing aduga akhoi MLA mayam elected sing whether the ruling or opposition akhoi mayam sina government criticize tawduna noi adu tawi adu wali habu mota leiriba covid care center sing se chang thakna sa akhoi among dialogue sun se government na hida wa pagi oxygen wa pagi sen senu loina mak akhoi da government ta na gna from do to choisi hojikti blame game gi matam nate laiba lan se opposition ruling khaga lan nate masi ton da corona mahikla lan da ese madi opposition ni madi ruling ni madi ngang ne la to nate na khoi punna masi united fight tawsi aduna RDV gi chana bagi responsibility ai lawjaraga Khangabok Higher Secondary School da nauna hangdoktuna COVID vaccine kapa horiba adu Khangabok Assembly Constituency da hana BJP gi mirep oikiba thoksom jadumani na thinglamle haina yumfam yaudaba wafamga loinana social media da lanna sandorokpa laibak chibani hiram asiga maka mari amata leinade amade lanna sandokli basingi mathakta logi mateng lauduna athubada action lauragani haina thoksom jadumani na fongdorakli ngasi Khangabok ta leiba Sorojini oil pump da paumisinga unaba mada TH jadumani na makata na fongdorokibada thoksom chawbo meitei kauba fake account amadagi Facebook post amada Khangabok Higher Secondary School da COVID vaccine kapa se aina thingjile haiba post thagalam khiba adu laibak chibani mahakpu mingchat thinana naba honaba thawongni hiramasigi matanga mari leinaba singda waka cherol sing pishin khre amadi case file tawkhre Khangabok Higher Secondary School da hanglamliba COVID ki Hida Kapam Center adu hojik lagliba COVID-19 gi ani suba web asigi chana kanglon gi wangmada oiba maramna ngarang DC masa yauna chatuna district administration gi maikai gi thinglambani hainasu DC thawalna mahak masada phongdolamki
जादुमनी मखा तारदुना हाई असुकुइबा मतम असि मियामगी थौगल तौरकपदा असिकुमलबा अरानबा अमतसु तौरक्त्री अमदी कनागुंबसिंगना लाना इराल पिसिल बिरकपसु अमुक्ता थेंगनाखिद्री मतुंगदसु अमुहना तौबिगनु हाइनसु फोंदोरक्की आइगी पॉलिटिकल कैरेक्टर एसासिनेट तौनबा होनबिरिबा अदुगुंबा इसिनबा यावबिरिबा पॉलिटिकल राइवल्स कांगू आइगी मखोई सिंगदु यामना थमोय पिमली सुमाइना हायरगा मी मगी कोई पॉलिटिकल एसासिनेट गुत्पा पुंसिल सोंग नमोय अदुलाई ngasi amkan haijeri sini मेरा मीडिया की थोंगा सिगुम फेक अकाउंट हांगबसी लेपिरगा थबक अचुम थबक तोयना सदबियु अदुगा सिगुम हांगलिबा कांगुसी कोईगी मीगी मरान सिरिबा मरम नैतबदा मरान सिरिबा कांगुसी कोईगी मरि लेबो अथॉरिटीना हकपुचरा पिबिरुना माकु जेल थजनबियु COVID-19 लाइचत हेंगलकपा सिगमरी लेनना चेक्शन थौरांग लौखटपा ओइना टेक्नोपल डिस्ट्रिक्ट मैजिस्ट्रेट नंगसी अनौबा ऑर्डर अमा थोक्तुना टेक्नोपल डिस्ट्रिक्ट असिदा लेरिबा कैथेल सिंह अयुक पुंग तरुक्तगी नुंगथिल पुंग मरी फावबदंग हांगहन्नबा ऑर्डर थोक्रे ऑर्डर अदुदा दुकान अहुंगी मनुंगदा दुकान अममम खक्तमक रोटेशन ओइना हांगदबनी दुकान अमदि वेंडर सिंगदा मी पुनबगी चांग हेंगलकपदगी नुमित खाइदोक्तुना एसओपी ngakna दुकान हांगनबा खंगलली लोइनना ऑर्डर असिगी मखा तारकपोइना मोरे पुलिस अमदि कमांडो टीम सिंगना ngasi नुंगथिल पुंग मरी ताबदगी मोरे कैथेलदा हांगलिबा होटल दुकान सिंग थिंगहनबगी थबक चथखरे लोइनना गाड़ीना चिंगबा सिंगसु सथोक ससिन तौबा थिंगख्रे वेस्ट बेंगल दा ऑल इंडिया तृणमूल कांग्रेस की वर्कर सिंगना बीजेपी की वर्कर सिंगबु यामना तमथिना फुदखिबा नुपी अंगांग सिंगबु मोलेस्ट तौखिबा अमदि मियोय 10 हातोखिबगा लोइनना कया अमना असोगपन नंगहनखिबदा यानिंगदबा फोंदोक्तुना ngasi थवाल वांगमताबदा पूजा मंदिर हॉल वाकट मीफम फमख्रे बीजेपी ने सिंधुना लेबाग असिगी मफम सिनबा थुंगना नुमित निनी चथगदबा वाकट खोंजंग अदुगी सरुअमा ओइना ngasi बीजेपी थवाल डिस्ट्रिक्ट ने सिंधुना पांगथोखिबा वाकट मीफम अदुदा सरुक याखिबा बीजेपी मणिपुर प्रदेश अमदी नागालैंड की जनरल सेक्रेटरी ऑर्गेनाइजेशन अबे कुमार गिरीना पाउमी सिंगदा फोंदोरकपदा डेमोक्रेसी चलिबा लेबाक अमदा असिगुमलबा हिंसागी थबक चथबा असे यामना लाइबक चीबने बीजेपी की वर्कर सिंगबु फुदबा महिला मोर्चा सिंगबु मोलेस्ट तौबिबा मियोय कयाबुना हाटपा अमदी पार्टी सिगी ऑफिस कया मई थादोपगी थबक चथरिबा थौंग असिना तृणमूल कांग्रेस गुंडाइजमगी पार्टी ने हाइबासी मयेक सेंगना ताकले हंदक पांगथोखिबा विधानसभा मिखल अदुदा मियोय करोड़ अनि रोमना बीजेपी दा वोट पिखि मखोय सिंग असि तृणमूल कांग्रेस ना लोइना हाटकदौरिब्रा हाइबा वहांग असि हंगदबा ngamde हाइकि गुंडाइजमगी थबक चथरिबा तृणमूल कांग्रेस के मथक्ता अथुबदा एक्शन लौगदबनि हाइनसो अबे कुमार गिरीना मरी लेनबा ऑथोरिटी सिंगी पुकनिंग चिंगसलखि खांगाबोक्ता लेबा सरोजिनी ऑयल पंप दसु वाकट मिफम चथखरे बीजेपी खांगाबोक मंडल न सिंधुना पांगथोखिबा वाकट मिफम अदुदा अचौबा थौदांग लौखिबा खांगाबोक केंद्रदा बीजेपी की कैंडिडेट ओइखिबा थौसम जादुमनीना पाउमिसिंगदा फोंदोरकपदा वेस्ट बेंगल दा एआईटीसी ना बीजेपी की वर्कर सिंगबो फुबदा महिला मोर्चा सिंगबो मोलेस्ट तौबिबा मियोय कयाबु हाटपा अमदी पार्टी सिगी ऑफिस कया मई थादोपगी थबक चथरिबा थौंग असे यामना लाइबक चीबनी हाइना कंडेम तौरकले ngasi वाकट मिफम अदुदा बीजेपी मणिपुर प्रदेश की स्टेट सेक्रेटरी के एच बसंता अमदे स्टेट की तोंगान तोंगानबा थौपुबसिंग बीजेपी खांगाबोक मंडल की मरुओइबा मेंबर सिंग अमदि केंद्र सिगी बीजेपी वर्कर सिंगसु सरुक याखि अमरोमदा ऑल इंडिया तृणमूल कांग्रेस पार्टी की मियोय सिंगना हंदक वेस्ट बेंगल दा बीजेपी पार्टी की मियोय सिंगदा फुब चैबा यावना ओपी नैबिदुना असोक अपन कया याहन किबा थौदोक अदुबो यानिंगदबा फोंदोक्तुना बीजेपी स्टेट मोर्चा मणिपुर प्रदेश की वाइस प्रेसिडेंट जे खोंसाई अमदि महाकी मोरे B16 कॉन्स्टिट्यूएंसी की इलेक्शन कमिटी ना वाकट मिफम अमा कमिटी असिगी ऑफिस ममांगदा फमख्रे ngasi ki wakan mifam aduda political guns unacceptable we the BJP worker pray for the departed soul Jakarta West Bengal genocide type of killing of BJP party West Bengal haina thaba tongan ba placard sing sisnaki मिफम अदुदा जे खोंसाइना महाकी इलेक्शन कमिटी की मियोय सिंगदा फेस मास्क अमदि हैंड सैनिटाइजर सिंग खुसनकी ngasi की वाकट मिफम असिगा मरी लेनना जे खोंसाइना फोंदोरखिबदा हंदक वेस्ट बेंगल दा बीजेपी वर्कर सिंगदा ओटपी नैबिदुना फुब चैबा तौरपा असिबु यानिंगदबा फोंदोक्तुना वाकट मिफम असि पांगथोकपनि थौदोक असिबु अचुंबा लंगला लंजिन पुथोकपिनाबा सरकार की पुंगनिंग चिंगसलकले COVID-19 ना पॉजिटिव ओइबदगी हौखिबा मे अहुमदा इम्फाल ईस्ट की टॉप
ta leiba warepam jogindro chahi humudraga nipal apopa lekhidraba samu ase covid-19 positive oibadagi Jennings hospital gi covid ward ta admit tawduna layengduna leirakhi adubo ahal asi ngasi me 5 gi ayuk pung ani minute yankai taba matamda lekhidraba sigi thawai yaudra hakchang adu Imphal East DC gi ayaba yauna covid-19 gi protocol ngakna mathong mangam pangthokna bagi ayaba fangbadagi Jennings ki covid ward gi imung manungi miyoi singna loba chalubada Jennings ki authority na lekhidraba hal adu atopa covid na naba miyoi amagi imung manungi mini haiduna ona tainana sinaduna Manipur sarkar gi minuthongda leiriba crematorium da poloitholam le hairi Jennings ki authority na sigumlaba section daba siba hakchang fawbada ningthina masak khangdana ona tainaba mai thadohan kiba haiba se Jennings authority gi section dabani haina lekhidraba sigi machanupa W second na paumi singda phongdorakhi loinana lekhidraba mapagi aroiba mathau mangam imung manungi miyoi singna pangchokpa phanghandaba haiba si thamoi sokningai oi loinana sigumlaba thaudo asi matungda amuk hanna thoktanaba Jennings ki authority na honabiyo haiki Khetrigao Kendrigi Hanagi MLA Thangjam Nandakishore Elias Tayaina ngasi COVID-19 positive oiduna Siza Hospital da lekhidre mahak tha sigi ahumda masa nungairakta badagi Siza Hospital da pukhatuna COVID test tawbada COVID-19 positive oirambadagi laikannaraba matungda ngasi ayuk anganbada laikannaba ngamdana lekhidabani mahak masagi chahi 34 sukre mahak haukiba English ngani tareta pangthokkiba Mapal Suba Manipur Legislative Assembly ki mikhalda Khetrigao Kendra NCP gi mirep oiduna mai paktuna MLA oikibane Tara Suba Manipur Vidhan Sabha mikhalda so mai paktuna MLA oiki masigi matungda English ngani taraga tareta pangthokkiba tara mathoi Suba Vidhan Sabha gi mikhalda MNDF-TK da election thengnabada mai thikibane matungda mahak haukiba tha kharagi mamangda Congress da yawrakhibani hairi ex MLA Thangjam Nandakishore Singna manung matam chadana lekhidabada Manipur Pradesh Congress Committee MPCC na awaba nungaitaba phongdorakli lekhidraba Thangjam Nandakishore Singh ase rajniti gi lamda yamna chinglemba mahakpu khangba mipung khudingmakna yamna nungsiba madi ikai khumnaba mioini Mangna lamdam asigi jati kanglup singgi marakta nungsinaba chanananaba puraknabagi damakta chokthaba leitana toramba thabak sing ningsingduna matam sangna lehauragane Congress ki luchingba ama oiramba lekhidrabagi thawai boi ikai khumnaba utpa oina party gi firal tangkhai chingthabaga loinana mahaki thawaina isorgi khoyada ingna chingna leirunaba thawni jaki amadi lekhidrabagi imung manungi awabadasu saruk yarakli Thobal District Police ki SP Dr. S. Ibomchagi Midyeng Makhada Lilong Police Station gi OC amadi commando team na ngarang nongyai matung pung ama taba matamda gari huranba miyoi ani gariga konana fare hairi faraba miyoi ani adudi MD Suban Khan chahi kun apokpa MD Abdul Wahib Kawi Lilong Chawbok Mairel Kuldagi ni aduga miyoi asiga konana faraba aduna MD Rohit Ahmad chahi kun ngani thoi apokpa gi mingna MD Ayub Khan Kawi Lilong Lehau Khongdagi ni Makoi ani ngarang ahing nongai matung pung ama minute kun lom tabada fabani miyoi ani asana huralambadagi fagalaba gari adu grey machugi Honda Dio registration number na MN01A8517 ni miyoi ani asi makhatana wahang pahong chathabada Honda Dio gari asi haukiba me ahumgi nungtil pung ahum taba matamda Singjamei area dagi huralakpani haiba khangba ngamkhre gari huraliba miyoi ani asi gi mathakta Lilong police na case ama register tawbaga loinana makhatana thijin homjin bagi thabak chathare hairi Kaksing Police Station gi manung chana leiba Kairak Makha Lekai Babu Laukhong Pareng da leiba Labuki Chingdong Macha amada hauba upanbi amada chahi kuntra rongi lon oigadaba nupa ama thauriyanduna siramle asiba hakchang adu masak maming khangba ngamdri ngase ayok pung 10 rom tabada Kaksing Police ta pau pirakpadagi police ki team ama laktuna yengselaba matungda COVID-19 gi test tawba yauna SOP ngangna asiba hakchang laukhatuna Jennings ki mokta thamkhre hairi misi asigi matangda Kaksing Police na case ama laukhatuna Tijinba haukre hairi West Bengal da BJP gi workers sing hali haiba gi wafam da yaning da ba phongdoktuna BJP gi national president JP Nanda amasung West Bengal gi BJP chief Dilip Ghosh yauna party gi headquarters da dharna famna nanaba thaurang tauramba adu West Bengal gi police na tahon khidre adu moinamak Hastings office da oina
धरना अदु चथनबा सिनख्रे हाइरी हिंसागी थौदोक्ता लेखिद्राबा बीजेपी वर्कर्स सिंगी इमुंग मनुंगा जेपी नंदना उनख्रे महाकना हाइखिबदा पार्टीशन की मतमदा हिंसागी थौदोक कया थोखिबगी पाउदी अइना ताखि अदुम ओइनामक मिखल की मतुंगदा असिगुमलबा इरांग थोकपदी मसिना अहानबा ओइरी हाइखि अरोइबदा मरोइबो पाउ अमु हन्ना पीटिंगैदा मांगोइनना मियामदा निंगसिंगजबा कोविड-19 की सेकेंड वेव की अकनब चैथेंग असिदगी ngaktoknaba ikoi khudingna vaccination tawthokpa iroinana lengang piriba SOP ngaktuna face mask uppa social distancing ngakpa khutsa hand sanitizer natragana sapon na sengna hamdokpaga loinana miam punbagi thabak thoram sing thadoktuna COVID-19 second wave maithiba pirasi hojik aroibada maroibu pau amu hanna Mamta Banerjee ahumlak subatang gi oina West Bengal gi Chief Minister oina wasak laukhre Manipur da haukiba pung kunmari da mioi chahum humudra ga tare na nauna COVID-19 positive oikhre mioi tarana laikhidre West Bengal da election matung da BJP workers sing da sathakiba puba chaiba hatpa ki thawong bu yaning da ba pongdoktuna Manipur da suwakat mifam sathakre Loinana Jenimsta COVID-19 na sikraba ahal ama imung manung na loba chalubada atopa imung amagini haiduna poloi tholamle ngasi damakta ri mes paudom loisinjari myam bu amuhanna thonjari